Tabrib Smutaram Uchari, Zimru Babauda. MPCC Vice President Achobugi Yumda Bom Pokabadamu Emasole. Museum have a stillatic Tamatangai Fadana Yawa Haina Art and Culture Commissioner Arcane Mine Photocray, Amadi, Cyclone Tamabana, Jem Kagan Palibu, Matiba Piduna Ahamba, President Hari Paul Amadi, Govin Paul Memorial Trophy Mapu Wakray. Mapu Pau Pizari. Manipur Pradesh Congress Committee Vice President Obitanatana Khadi and Village Industry Board के Vice Chairman Suwariba Sagosem Achobagi Yumda Bom Pokaikre Bom Pokaiba Matamda Sagosem Achobadi Delhi de Lake Hari Todo to the Achobagi Yumda Ngak Senana Baleba IRB Person Amasopatagi Hospital the Lakanakre Todo Singa Say Puntaru Taram Daida Wangway Tonazum Lekai da Leba Sagosem Achobagi Yungi Makatamba Get Maya the Tokibani Bom Pokaiba Aduda Get Adu Akayato Tokibitanatana Security Person Singi Chak Thongpham amadi meter kumangarom lapna leiba irujafam ka ama yauna ate polam kaya akaya toy thonki thaudo adu da solaba IRB person adudi lawrembam herojet apopa lekitaba chawba singzamai oinam thingel dagini ma ke yet thangba khusa ahum bom machena panduna hospital da lakanadi thaudo se hathina na uhoba security personnel amana phondropada solaba herojina duty tonaba makha thangba gate adu hangdok luba matamda plastic khaw amada kariguba pot khara yawram laga leiramba thenaki Security Commander Yauna Potsak Singh Adu Yankee Herozina Jingnabadagi Gate Kimanaka Leba Drain Amada Cow Adu Taga Kinaba Honabada Kango Dana Pokada Kibani Bomadu Sakti Yamna Leba Maramna Aidi Urambi Yai Haina Fundoraki. Rokoni Manu Rokamatamda, Womni Habaki Kampam to Wungam de Maramdi Poche Serang Gumba Yam Amor Port on the Rolling Doroga Yesalaga Tamapone, a Gregama Linga Gusumazi Pokai de Time. The Masidi Bom Mande had an Imanava Mana Saina Nakan the Taidopone, Taidoga, Nalada, Tadaraga, Bom Wergasu, Wergasu, Fare had an Lambida Media Matasalandre, timing to the Oga, Bom Wergasu Fare, Wergasu Fare, the Nalada, Taidum, Daisida, Poherpon. Bom Pokai and Kiva Todopo, Wangoi Block Congress Committee Yam Nakan Yaning the Bab Fundoroli, Chakiba Fabric, Tang Taratarukini down the Su, Sagosem Achobugim, the Bom Pokai Kiva Todo, Lake Rabadi, Hanjan Bom Pokai and Bagi Tabak Chataribasi, Kanana no Habadu, Atubumatamda, Singdopio Haina Committee Gerald Asina, Heidi. Museum have a lyric Tambada Tangai Fadana Yagadavani Haina Art and Culture Commissioner Arcane Mine Fundocray, Wa Pharmacy, Manipur State Museum, Department of Art and Culture Kusam Naduna Pangtopa, International Museum Degi Thorum da Mara Fundokibani, Polo Ground Manakaleva, Manipur State Museum, the Pantokiba Thorum Aduda, Art and Culture Director Dr. K. Sovitasu Thoromapo in Serbia, Palan Thoromasigamari Lena, Manipur State Museum, the Travel Textiles Gallery Amasuhandoke, Chief Guest Ki Waro Piraduna Commissioner Akeni Maina, Lamdamasita Chanariba Education System Asina Museum Bu Mirabagum Tauri, Western countries in the museum Asi Kwaitagi Hena Maru Oina Longna Bagaloina Education Ge, Curriculum da Happy, Masina Hogala Liba Maris in the Nat Culture Amadi Ariba Polam Singi Maram da Tizin Bada Hena Mating Pangi, Lamdam Adugi Sakam Su Kangan Bangami Fundoke. In fact, the curriculum the half of museum of museum the museum President Oinasaru Yakibi, Dr. Savitana, Kunai Amagi Asing Masak, Museum da Mamitai, Hanadibani, Masimana Museum Gi Maru Basi, Nomonomagi Hengalagdi, Landamasi the Kundariba Tongan Furup Singi, Asimba Saktam Amasung Hora Fongo Mari Lena Bapolam Sing, Museum Asida Tamli, Masina Jumi Furup Amadi, Tamisingi Marata, Manabakaya Lay Haba, Miam the Kangan Bangami, Museum Habasi, Hosiki Miroga, Tungi Miroga, Samnafam Tong, Amani Haiba, Yai Fundoki.
Tha asigi tang kunithoida pangthokadariba International Biodiversity Day ga mari leinana ngasi Korengaida leba Forest Training Center da Sport Painting Competition ama pangthokre Island Biodiversity haba theme da pangthokiba painting competition aduda class 1 dagi 5 amadi class 6 dagi 10 fawbugi oina category ani thokna changdamna ke painting competition aduga mari leinana Manipur Biodiversity Board ke Assistant Conservator of Forest CS ibom chana phongdoropada hauziki matamda mahusagi khal kairakpa amadi masina malemda leiriba mioiba amasung sa sansingda pirakpa jetheng sing mahiroi singda khanganaba pandamda competition asi pangthopani competition asidagi makomathang tarabasing tang kunithoida Churasampur da pangthokadaba state ki thorom da manamathong khusinagani haike Project Prithvi da koi biodiversity na ko masya koi tumbangi lagliba species living pamdi wo su sanga wo sumbayam sumbangse lakpa to masi kanna bagi theme da to masi painting competition asi mayam da khangan ba awareness ki mong da to Kuntramathoi Suba International AIDS Candlelight Memorial Day ki thorom ngasi yes school da leba MNP Plus na sinduna pangthokre Let's keep the light on HIV haba team da pangthokba thorom aduda HIV na maram oiduna lekhidraba singi mafam da ikai khumnaba utki thorom aduda Manipur State AIDS Control Society ki Targeted Intervention ki Joint Director Abhiram Mongjam Jennings ki Medicine Department ki Assistant Professor Oriba ART Center ki Nodal Officer ke Lokeshwar amadi MNP Plus ki General Secretary Udita Salam na maruiba musing oina sarup yake Dr. Lokeshwar na HIV ki leina asi matam chupada amaga pau faudong na duna santorok tanaba hona minaba tangai fadi phongdoki Delhi da awang poki miyam da Kamrup naiba mong da hantana yengba thingnaba pandam da Delhi da base tawba awahan kobo organization amana Bharat sinba thungna Fight for Your Pride haiba campaign chathari tha asigi amada Delhi da gilam tharakhiba campaign asi Imphal Europaga loinana Manipur gi tonga ba mafum kya dasu miyambu bab tahanana ba thorum pangthole Manipur Press Club da organization asigi founder president Dr. Rahul Anand Singhana paumi singda organization asi ingniseni taramathoi da India da Indian Singh hantana yengba lepo haiba pandam da semkhibani maroina handaki campaign asi Delhi da leiriba sing nakhoi na tomta tarakna leiba nate ekoi nakoi gi damak leiri loinana awang no poki mahiroi organization sing pusinaduna amata oina thabak tawminana ba pandam dani Imphal da tongan ba mahiro organization singi luchingba unaduna wa tanare loinana tha asigi kunda apunba mifama pangtholaba matung punna thabak tawminana bagi firep lawminagani lubasigi office amsu Imphal da thamduna matamatamgi khudong chadaba kaya Delhi da leriba mahiroi thabak tawriba singa yumgi ahallaman singa video conferencing gi khuthang da saka unaduna wari sanabagi khudong chaba thamgani lubasina awano poki Delhi da thabak tawriba nupi singi hostel mari ahanba oina thamnaba thabak tawre masina lamdam asigi nupi oibising safana leiba ngamgani haike all the Northeast Student Association, any association like AMSU, Desam, KSF, all tribal association to stand together at least on the self-respect and pride of Northeast people. We want to give the message कि उनके Northeast के self-respect and pride के लिए everyone is working together, everyone is going to be united. So we are already in conversation with all the president and all. Okay, we are going to have an agreement between us. That whenever any incident will be there, all the organization will work together. M2 amadi M2 gi JC gi miyoisinga sarkar ga JC na taliba dabi gi matang da wari sanaba lorba matung da mamang chahi gi megi tang tara tareta JC gi luchingba singyauna member humfunifan phazan kiba numit pu ningsingduna black day hana ngarang megi tang tara tareta JC na thorom pangthokre hari World Hypertension Day ga mari leina na heart ga mari leina balena singkhangdong na bagi ke mamang asi Manipur Heart Care Society amadi soibam lekai ayang pali youth club na sinduna club asigi sangne da pangthokre kem asida Jennings के हार्ट के स्पेशलिस्ट और बतनतना हार्ट केयर सोसाइटी की सेक्रेटरी ना लुचिंगबा डॉक्टर कांगबो अमना ब्लड प्रेशर कोलेस्ट्रॉल की चांग हेंगत हंदनबा लोखत पयाबा चेक्शन थरांग सिंह मियाम द खंगन के मसिग मरी लेना ना क्लब के सेक्रेटरी नामोइजम Bigyana Chehi Kundagi Yankei Fawda Leba Muisina Mangjona Jackson Thorang Lokanaba Kemasi Pangtopani Haike Jennings Heart Specialist Dr. Thangjam Rajendrana Lamdamasi Mue Ambana Hakchangi Maramda Jackson Bayamna Watpagum Tawi Lemna Kem Tauruba Fawda Lakpatan Badagi Masada Anaba Lebra Haina Yang Tokte Layang Bada Kudung Charui Daba Matamdadi Tangai Fadana Anaba Yang Balaknai Asigumba Si Tokanabat Najunga Jackson Minasi Haike
Don't you need the Sabi Bagata Seminary? Patapome outside Seminary go. They did over river. When I say you high from you, you need the swing of the Canada. Yam line of Cambodia, yam line of Titoya. And Masiki, see, Paduta, Wona, Kamen with the Gale. Thanga Karangi Chako Tarangi Tabak the Sothariba Asi local MLA na Atuba Matamda being Chungbiu Haina Karang Island Development Organization gi President S. Kedana Fundoli Organization Asina Sinduna Karang the Pangtokiba Pawumi from Aduda Thanga Part 1 gi Gram Panchayat member S. Atoiba All Karang Women's Welfare Association gi Secretary Babita Susavyaki Kedana Makataraduna local MLA Mangibapuna Semgat Sagapagi Tabakaya Pakalabasu Karangi area da Ladiba Awara passing Asidi in Sinbidabagum Tauri, Masi Atuba Matamna being Changduna Praza Singi Yafana Tabak Pakapu, Haiki. Fazana Kakwin Isim Pangame Pam told the Jumbo when Isim Birame, Ado Maratalakanda, will Rijabashi Adre, Ado Rijabari Atakanda Muk and Inono Namuka, Akwiki Kanona Pomongi to Viratana, Suma, Penuka, Piki, Bank to Virakanda, Inono Namuka, Pai Putaraga, Anoka Hana Punga, Mina Fangini, Hayado. 1000 Travel Women's Association ya ahan ba mopo kumon tarong asi association asi office Japan Thokre Taramadu da Travel Affairs and Health ke Deputy Director N Faisal Singha Imphal West ke hana adaksha oramba CS Bizenti Devi amadi 1000 Gram Panchayat ke Pradhan Singdinlu Kamaina Marweba Musing oina saruk yake Navakumar Oinam Iva Wapambi Koba Sereng Larik Aman in Navagi Thoramanga Patriotic Writers Forum Manipur Sinduna Hotel Christina the Pantokre Thoramadu Forum Gi President Professor Jodas and Rasana Samna Moderator Oike DM Koleski Associate Professor Dr. C.S. Silaramani Devi Amadi Associate Professor Dr. M. Priyabatana Larik Asigi Maramda Laina Bawa Nganke Forum Gi Secretary Rakesh Nauremna Forum na Nifumangarak Shubo Oinang Asigi Sereng Larik Asi Kangatuna Navagi Thoram Pantopani Haike Aiban Navakumarna Larik Asida Sereng Makal Marifu Yauri Masimiyamna Nainabu Haike Dr. C.S. Silaramanina Larik Asida Hiram Kayada Karem Nava Sereng Sing Yawi Aibana Yamna Tauna Laina Eva Larik Ama Oi Haike Academic Session English ni Taramari Taramanga ki oina Kendra Vidyalaya Lamphirpat ke Parents Association Semkre Association asigi President oina Dr. T.S. Randhir Secretary oina Radha Krishna Khankibagal oina na Executive Member Taranithoi Hakre Academy asi Mai Chaktuna Amangata Thokibasing Menkatuna Mahusagum Academic Environment Amala Henabagi Damak Mahiru Singi Mama Pasina Sel Amasung Atay Mateng Sing PV na Bapil Tauri Hausu Fawda Parent Marifurom na Sel Amadi Atay Mateng Kaya Piragli Hairi All Manipur Press Association ye chahi anigi thaupuna naba M Joy Kumarbu President YK Dhirenbu General Secretary oina khankre loinana nauna chanagadaba press singi schedule read amasu phongkre National Rural Livelihood Mission Scheme gi matangda Lifeline Development Organization asinduna nomogi oba miyambu bhab tahanba thoram ama khongampat khuno da pangthokre leima sinthalu khongampat khuno loinana District Rural Development Association gi miyam makhada pangthokba thoram asida DRDA gi Technical Officer T.S. Suraj Kumar amasung Lifeline Development Organization gi NG Ningthauza Susarya ki T.S. Suraj Kumar na Ministry gi makhada scheme asi inglisini tarahumdoi dagi chanaba haure haina stena lautolabasu ngasi fawba khungang gi miyamda kanaba piba ngamdana leidi scheme asi khungang amasung shehar anigi marakta leidiba khenaba asi kohananaba thaushil amani haiki mission mode on changjilaga gara laida khudong chaba khangdo yauri ge habsi kogi federation habli selago ma apnisigi representative khallaga lagi federation semal laganda laira bugi When father lay from Musin Tanakana lady had a smoke, Makuin, Maku, identified to Hanjavi from Sabamalani. Manipuri State Parisat Bisnupur District Branch Sinduna Lashram Ramji Singagi Manglam Chatki Puyagi Wari Amasung Jate So Tongramgi Imainate Taurani Habalari Ani Ningthokong Kaithagi Public Park to release Taukre Toromasida Industry Minister Govindas Konthojam Manipuri State Parisat Bisnupur Branch ki President Esanayama MLA Tivanga Vai Face Yaki All Manipur Handicapped Persons Welfare Association a new integrated mushroom center Ifaga Kusam Naduna Nomugi Oiba Jengum Tabagi training ama Nongchup Kameng the Pangtokre training asida disabled person yauna Mio Humbudrana Saruk Yaki
Asami singi khwaidagi chawa kumai ama oiriba Rongali Bihu Manipurdasu Asom Samas Manipurna sinduna Thangal Kaithilgi Kalibari da pangthokre kumai asi hodopagi tharamda Dr. C.H. Jamini Celebration Committee ki President Dignat Kumar Bora amadi Manipur University ki Associate Professor Irom Gambir Susarya ke Dignat Kumar na kumai asina amaga pusina duna nungsinabagi tanja ama phangi Asami singna January ki thakaida Mahabihu pangthoi aduga October thakaida na Kati View pangthoi April May dana Rongali Bihu pangthoi haike tungda Asami singi nat ki jagoi se kya utke Handak tara taruk shiba Lok Sabha Mikalda Bharat ki oina yengbada Congress na chauna maithidaliba asigi matangda ngasi Delhi da Congress Working Committee ki oiba mifamda saruk yanaba Chief Minister Okram Ibobi ngasi ayu pung 13:30 chapa matamda Delhi ki damak ifal thadokre hairi Handak pangthokiba MPSC ki preliminary examination da aramba wahang kaya yaukhiba amadi wahang sing ayamba UPSC ga manana hangkhibagi maram miyamda khangandriba fawba main examination ki form thaba yaroi haina Joint Students Coordinating Committee na phungdorali ngasi KSC ki office ta pangthokpa pawgi mi from amada committee ki member Thangjam Premanandana handak ki preliminary exam ki fall anirak hana thokpa asina aramba kaya chathagrabra habisi miyamda chingnaba kaya fawali asigumba MPSC ki thawong asi miyamda barik chumna khangandriba fawba main examination ki form thabiganu co-convener and angambana handaki preliminary examination da wahang taramanga lankhiba amade UPSC examination da hangkiba wahang masing yamna yaukhiba asi mawong amatade thawong sing asida sarkarna akanba miyeng changduna chumthoktrabadi Joint Students Coordinating Committee na tumina leithokloi haiki mari lenaba kuke education minister na chingnasu asigumlaba MPC body amakakna Manipurda ihoi tungan interview kaya law liba sung ba examination kaya conduct to body ese masi ki aran masi ki chungna bonna bada examen miyeng chamo chumi atuga makata na masi tarokta na bege tumba step ama khungsa ama lakho lawum sangi aduga MPSC ki side tagi su asiguma aran masi mapung hana clarification na ko Manipur miyam na candidate ni pibu ngam dribo ki ko mains ki exam ki kan ma form thabi process ma chinjen bi Sarkar amasung private ki higher education ki school singda professional eba matik chaba staff haptuna library sing hangdoktuna mathau tawhalu haina Manipur Library Association ki kuntare suba chahi ki mifamna taksile association ki president L Savita amasung vice president N Tampak Lema Devi anina president member oina pangthokiba mifam asina high school sing khudingmakshu library susoi soidana lehingadabani higher secondary school singi librarian singi pay scale postgraduate oza singa manahan bagaloina high school hisu train graduate Oza Singa Manahangadabani, Atuba Matamda Manipuri College Singi, Hangliba Library Gi Farm Sing, Hangliba Library Gi Farm Sing, Mensingadabani have a wallet su Lokre. How's it Tabaki Pau Pombigani? How's it Tabaki Pau we receive? Indo-Tibetan Border Police Force ki Constable Tressman khara lawgadawri masagi chahi 19 dagi kunmanga fawbagi manungda laiba class 10 pass tawbaga loinana ITI da diploma pass tawba mi oigadabani hari form bisin dagi aroiba numit May gi tang 22 ni hari Indian Army ki Territorial Army ki officer khara lawgadawri chahi 19 dagi 92 fawbagi manungda laiba mi singna June gi tang 38 fawbagi manungda darkhas tharapa yagani hari Maigi Thak Sakhanglaba University amadagi Yamdrabada degree pass tawraba mi oigadabani hari Intelligence Bureau gi Personal Assistant Joint Intelligence Officer gi firm khara lawgadawri sahi 19 dagi 19 fawbagi manungda laiba Yamdrabada 10+2 pass tawbaga loinana steno haiba mi singna darkhas tharakpa yagani hari Rims ta tongan ba fam kaya lawgadawri hari hena akupa marol Rims ki medical superintendent dagi fanglaba yagani hari Mathakta pankriba thabaki pau singa sigi hena akupa marol Bamuparada laiba job center dagi khangba yagani matang saida thabaki pau lojare Makataba pauda
Manipur Film Development Corporation amadi Film Division Mumbai na sinduna Base of Mumbai International Film Festival Infagi MFDC Multipurpose Auditorium da tha asigi kundagi kunithoi fawba pangtokadari MFDC da pangthopa pawu mifam amada cooperation asigi Managing Director RK Sovitana asugba festival ama Infal da pangthopa asi ekoi khudimaki laibok fabani miyamna festival asibu mapung phan view haiki Ministry of Information and Broadcasting Film Division gi branch manager Sumi Mukherjee na festival asida film kolum doirom utkani film sing asida Korea, German, Hong Kong, China amadi Bangladesh ki yauri loinana Manipur ki film nipasu utkani hairi. On our realities, day-to-day realities, they back you up with this realities. In what cinema do, cinema is it just gives us a pleasure of entertainment. But these documentary shorts and animation through this animations and shorts and documentaries, which we have, we want to give some message to the masses. Hayeng May 18 gi ayuk pung 6 tagi June 18 fawba Thawal district ki oina pangthokadaba Manipur University na lawba food processing technology gi BSc BCom amadi bachelor's examination gi yengnaga parikya gi center khodimakta CRPC gi makhada athingba thamkre parikya center dagi meter cham gi akoibada mioi manga natragana manga dagi hena punba khutsukulai sing pubada athingba leigani hairi hiramasi mari lenana district magistrate Thawal T Ranjit na order ama thokre How's Sanabagi Pau? Masih Sanabagi Pau da Cyclone Thangwebana Jem Khagen Palibu Matiba Piduna Ahanba Brazavihari Paul Amade Govind Paul Memorial Trophy gi Mapu Oikre Manipur Cricket Association gi Miye Makhada Jem Khagen Palina Siduna Luangpopa Cricket Stadium da Tim Tara International Yadana Chatharaki ba Ahanba Brazavihari Paul Amade Govind Paul Memorial Trophy ngasi loisin kre loisin bagi tharamda Works Minister Kes Ratan Amade atai miye kyana surya ke ngasi aro bunumi ke sana kibada Cyclone Thangwebana Jem Khagen Palibu wicket nipan da Matiba Piduna champion oikibani Cyclone Thangwebana toes ngamduna hana fielding tauke Jem Khagen Palina batting tawda apiba over tara ka ball manga da wicket loina turaga run nifutaruk loke masigi paukhumda Cyclone Thangwebana over tara mariga ball amada wicket anni khak turaga apiba target adu yobangam ke match asida Cyclone Thangweban ge home and draw na wicket mari lawdura man of the match take winner oiraba team da lupali sing yankai runners up taraba team da lupali sing kuntra pk Man of the tournament ke mana Trau Kwakatil ke Priyojina Lupali Singh Manga Man of the match amadi best bowler taraba Cyclone Thangweban ke home draw da Lupali Singh ahum baseman taraba Cyclone Thangweban KSS Narista Lupali Singh ahum tharoma pusina kusina ke Y Sankarna Taramapan Suba Y Nilamani State Open Chess Tournament ki champion Oikre Manipur Chess Association ye miyeng makhada Singzamai Chess Club na sinduna Singzamai Community Hall da thasigi tangtara dagi chess sanaroi infomari na saru yadana chatharakiba Taramapan Suba Y Nilamani State Open Chess Tournament ngasi loisinkre tournament asida Y Sankar El Koireng RK Bhogena point taruk phangki progressive scorer ge Matungina Sankarna Kumanga Koyena Kunmari Dasmik Manga RK Bhogena Kulumdoi Dasmik Manga Fangduna Ahanba Anisuba Amadi Ahum Suba Taki Champion Orba Sankarda Running Trophy Certificate Amadi Lupali Singh Tareka Chamanga PK Anisuba Amadi Ahum Suba Tarva Singda Lupali Singh Ahum Chamanga Amadi Lupali Singh Ani Chamanga PK For Kundrapam Jilla Parishad ki member TS Angobi Devi na sponsor tautuna ngasitagi anisuba for Kundrapam Jilla Parishad level inter-ward 7A side football tournament Yafalamjing Kanglup Jingarel test ponusindina Yafalamjing Kanglup asigi playground da team kunmari na servyadana haukre haudopagi tharamda top Nauria Jilla Parishad member D Itobi Whiteon Gram Panchayat ki pradhan K Kalachan Kundrapam Gram Panchayat ki pradhan S Tombi Hararo Tangkham Gram Panchayat ki pradhan T Hemabati na thoromapu singoi na servya ke ngasi sanakiba ahanba mesta Hararo Tangkham Part 1 ge ward number 5 na Hararo Tangkham ward number 9 Jingkhubu goal amasino da matiba pikre mai paulaba goal adutiye Rajena match ki kuntra manga suba minute chankibani tharomasi mari lena top Nauria Jilla Parishad member T Itobina fondo kibada sana khonabana lamche sajat fagar hamadana tana thasi kasi hegar hali
Pigliba angangsingdagi sana kodabagi hainabi lehenduna achumba lambida langnaba honaminasi haiki PSASD Club Terrorism Club amadi YDC Terrorism mayalekana sinduna Terrorism awang lapakta tim taramarina saruyaduna ngasidagi jahi taramari makhagi ahanba state level A-side football tournament haukre haudopagi tharamda lamsang kedragi MLA Brazavidu Heaven Garden Terrorism के proprietor A Joychandra awang khuno Gram Panchayat के member H Rakesh Sangaithel Road Development Committee President L Tompok amadi social activist S Birena Thromapu Singh Oiki Tharamasiga Mari Lenana MLA Brazavidu na Fondokibada Ngasigi Naharo Singbu Sana Khorabada Chingsinduna Makoibu Achumba Lambida Lamjing Bibada Club Singi Thautang Yamna Chawi Fondoki YVA ngairabamna sinduna tim tara mangana saruk yaduna association asigi volleyball ground da chathariba ahanba intervillage level under national volleyball tournament ke ngasi sana kiba tongan tongama match sinda KGYC KAC NYDC mai pakre tournament ki conduct rule ngautabagi damak SLC amadi KLYGC tournament asigi tanthokre Jungi tang dagi mga fauba ranchi da pangtogadriba Yangkaimari Suba Senior Artistic Gymnastics National Championship da saruk yanaba Manipur team khanbagi trial selection tha asigi tang kumathogi ayupung tare tabada kumalapa ke Indo Stadium da pangtolgani hari Gymnastics Sanaroi Sina Association asigi technical chairman K Ranjita report tawranaba khangalali All Manipur Atia Pataya Association ki President Oiramba Ten Subam Tombana Tha asigi tang tara marida khangudana lekhidabada association asigi member sing coach amadi sanaroi singna minute ani tumina leptuna awaba fondokre Tarataruk Shuba Challenge Cup Veteran Football Tournament King asi sanakibada NCDA Khongapat Mai Pakre Manipur Veteran Football Association gi mi makhada bamang thagi tang kuma thoidagi team kunithoi na sarv yaduna infagi mapa kangjebung da chathari Tarataruk Shuba Challenge Cup Veteran Football Tournament ki ngasi sanakiba Group D ki ahanba ground gi sanakibada NCDA Khongapana DEA yaripopo goal ama sinoda maithiba PK Khongapat ki Mai Papogi goal adu El Surjina ahanba half Kumathoi suba minute chankibani ani suba ground ge sanakibada PVWA mapa kangjebung amadi Basai Thamoibal goal amamam chanaduna draw chakre Basai Thamoban gi goal adu imocha na yankaimapan suba minute chanke PVWA mapa kangjebung gi goal adu ani suba half ke homfu suba minute penalty kick ta Rajan Khangambana chankibani hayeng ahanba match ta Musa Babupara amadi ATV FA Thamoiban ga sanagani ani suba ground na AYMFA Yaripok amadi UVSA Lilong Chazinga sanagani Manipur Sports Welfare Association Bangalore na Sinduna Bangalore ge Sajalpur da Play Arena Stadium da All Manipur Filmmaker and Producer Association ga exhibition match sanakre match asi ISTV network na state asigi wangma da pangthopa thorom ama live coverage piduna cable network ke anoba puwari ama semle District Sports Association Kaksingi Nauna Thaupuga Basing Country President Y Mangol Chao Vice President Dr. T.S. Ojit KSS Ibobi and Ibo Chauba E. Goroshyam Treasurer M. Dhana Chandra Oiragani Hari Executive Council Member Mio Marisu Country Hari Ngasiga Ingasai Pau Pizari ICAR Lafia Pataki Fangba Pau Matunina Ngasigi Quadri Sabasi degree Celsius Kuntramato Dasmik Tareni Quadri Ingana degree Celsius Kun Dasmik Ahumni Nungsita Yauba Isimangi Chang Yuktana Chada Humbutra Manga Nutildana Chada Yankai Mangani Nungjugi Chang na millimeter Sunyani Lislop Tamaru Bapamukana Pizari MPCC Vice President Atobuki Yum the Bombo Habidamio Emasole Museum have a Silari Tamada Tangai for the Yagadavani Haina Arden Culture Gabishna Arkani Mina Fundokre Amadi Cyclone Tamaban Jem Kagam Palibo Matiba Pituna Ahanda Preserviari Pol Amadi Govin Pol Memorial Trophy Imapu Oikre Masigi ISTV Pizza Palmatas Sinjari Minta Rivers Momukana Kunjari